Taranithoi suba Manipur Legislative Assembly gi ngasi humni chanba numit ki ayuk ki session da mamang sehi gi me thada gi tholiba irang da lanjana badagi relief camp ta leriba sing law and order amadi border area gi matang da wapum kya pukat krai matam kuine dagi haidok tana lakliba education department ki multitasking staff MTS Loubagi result haidok tabagi matang da opposition gi MLA K Ranjit house da hangkiba wafum amada Kumzali Singani Tara Turukta interview Pangtok Rabamatung, Kumzali Singani Tara Tareta interview do Amuk cancel Toki. Kumzali Singani Tara Mapanda Amukahana MTS Samriga Tarahum Dai Lona Bigamak interview Pangtoki. Hariba interview Aduda, candidate listing Kuntaruki Matakta Lake. Adumainamak Ngasi Pauba, result Haidoktana lady. Langaki Sel Tumgi Awat Palavana. Post asi Launaba result Haidoktabani Hairagadi, posting asi Adumak Haidokla Roidra Haina Hanki. Mana Makataraduna, SKTV ge beyond headlines ta Chief Minister N Virena Education Department and Laukiba multitasking staff recruitment ki result election matungda haidok lagani haina thajaba pikibadu karamba matamda haidok dauribano haina MLA K Ranjit wahang hangduna house ki puning chingshin ki MLA K Ranjit hangba wahang ki pakum pireduna Education Minister Thongjam Basanta Kumarna sadhari by assembly session asi loiraga recruitment result asi haidok na bohona ge haina house ta thajaba piki